Pausa di yumfum uiba maru uiba pau khara update tau jari. Narendra Modi na Prime Minister Gati Sakti launch tau khare. Laibak asigi Prime Minister Narendra Modi na multi-model connectivity ki National Master Plan wariba PM Gati Sakti project launch tau khibaka loina na video conference ki khudang da Manipur ge Minister and Beren Amri Works Minister TS Biswajit Thoramadu da saru yakre aire. Video conferencing ki khutang da pangthoke project launch tawbagi thorum aduga mari leinana semberen na thagalakpa warol amada nauna paikaliba project asina pa kasigi economy yana phakana bagadamak holistic oiba infrastructure gi jumpham tholagani aibaga loinana project asina infrastructure khak phaganan batana tanana ha oiriba kaya busu thabak phangalagani aike ngasi ki thormata the works minister TS Biswajit amadi state government ge official kya su sarugya ki aire amaromda leibagasi gi infrastructure landscape the pwari warga the pimi ko pamada ngasi Pradhan Mantri Narendra Modi na Prime Minister Gati Sakti New Delhi ki Pragati Maidanta audoke Bharat infrastructure semgat pada hiram kaya amanamaram wadna sahi kya awaba mayugna duna lagli development kia amagi marakta pau phawna pawat pagi mami tare lambi ama sembal loibaga atopa agency amana semnanaba semlaba lambi sing atu underground cable sing gas pipeline sing masing phumnanaba amuk tawthokle masina khudong chadaba kya chawna thogan badana tana amasung arimbada sen chatuna mangalle hariba sing asi ko nanaba cable sing pipeline sing matam amada ting bajana ba hona bagi thawthang kya bo ngasi hawdokliba PM Gati Sakti na konselagane approval thawong sing the matam loba regulatory clearance masing jamba issue sing kong na ba khongtang sing so lokale haugi ba sahi tarit asida Narendra Modi na lusing ba lengak asina apun bagi media makha da mamang da amuk thokitriba infrastructure amagi miyang thamle mekhal gi ming da khanari ba sing lengak na action loga da bani Bimolchandra Nomagi oiba youth conference amangasi Wangkem block congress committee na chandra Wangkem ACG marung janba Besnuna mai lekai ki community hall da pang thokre conference adu da social scientist Dr. Dhanaber Laisram na youth in social science hai hiram da wangang ke amadi Wangkem ACG MLS oiba Manipur Pradesh Congress Committee MPCC ki working president ke Bimolchandra role of youth in politics hai hiram da wangang ke MLA ke Bimolchandra hai Narol Singh Jautun lebaka sing bangamloi ponsi ke khongsita youth ki matamasi yam maru oiba matamamane Matamasi afaba wakal kanba larik yamna paba khangba kanba honaba kanba matamne yudgi matamasi da mapung phada knowledge sing lehenba mathau tare rajniti gi lamda yut sing gi asoba thawthang lei tongan ba sector da yut sing lebak asing ngak lebane tongan ba department sing da sahi taragani pan gi matak lei riba na kyana leiga leiba ngak pada saruk yare narul sing lori ba thawlang sin rajniti gi thabak thoram sing yamna maru oi kendra natragan leikai da chako thawang gi matang da natragan kari gamba lambi thong nungairak taba abadi phangpham thok pasak thong phanglak taba matam da naharol singna social media ki khudang da natragna media ki khudang da lingak ta amade mari leina basing da khangan da political gi lamda sarwyare khonai sigi da makba khoida loruk liba thawdang asida politician sing lengak loi sing tumin da lethok pa yaba na de housing digital media ki matam asida naharol sing khonai sigi da thawdang logdun rajniti da yauri jutchin da political participant torok pa development da khomang chaukchin na changchen mangam bane Losing basing karana naharul sing bo lana lamjing liba asidi lebak thibane vote ki mingda kanana ba insin ba asi tawaning de baga tarakpa atopa pau amatana lamsang e sida congress ki MLA leiringai kendra ki miam ising pitak lamde education minister education fisheries amadi kada ki minister S Rajendra lamsang e si ki manung chana leiba loker maning lekai da community hall sanga khre thorongomari leinana S Rajendra hai lamsang kendra gi lamgi wena community hall kya saki baga loinana samjin basu yaukre local area development fund gi community hall yankai rom sakre NREGA amadi local area development fund ki lekai ki lambi koilas thaba haukre lamsang kendra asi macet ponsi laga sem ki bare kumjali singani taraga tarit gi miam gi mute wena lakpa gi kendra se sakhona bagi thabak tamai onsin tula lakpane Mangnai sahi taraga mga lamsang kendra da Congress ki phuna vote karinge da ising thakpa phangan kide lambi thong phalam de chawku thorang toram de adu bangasi de yamthong ku dingi ising phanglaba matam education gi lamda awaba kuding mak koglaba matam adu da wakhiba du miyamna kauthoge
lamsang high school khongampat high school higher secondary ki thak ta pokalle atopa high school krasu higher secondary da onaraba thorang tawre hawjik lamsang kendra dagi lakpani habiki chawthok saba lamsang miyam da leire khutama si masagi kana nabi yengli buluching basina khantabam thoge BJP lega lakpadagi manipur gi mafam sing ingsikle lamsang kendra sakolakliba asida punna sakon minadaba hona minasi anas minister na makatara phangdoke tharamatuda awang kuno jila parisat ki member N Pramo amadi Baglang JP ki Pradhan L Ongpi Lainmal amadi Loker gi miyam su saru yakhe A Bimolchandra case ki ayo sindokadabani maral leibasing cherak pikadabane BJP Manipur Party ki President A Sarda ki jamda tha asigi sejat amada ma ki Scott Weber Thongintang Baitina atopa Scott A Bimolchandra sarma panong mai kaptano at ki batawdo kamari leinena Kesa si pairiba Porompat Police Station ki ayo ki report da yimpam warka tha asigi sejat tari damade Nifanda local forces in the Thongintang Baite jail da thajin ke aina phone rakhe harba report asida lai ki traba Bimolchandra sarma ki imungi mai kai dage angakba amadi pentaba kaya phangdorakle ngasi Manipur Press Club da pangthokpa pawgi mifam amada lai ki traba A Bimolchandra sarma ki manaw nupa Aribam Arun Sarma phangdokhibada under investigation da leiba case asida imung manung ki mai kai dage media ki khudang da influence tawning bagi wafam di leijade aduba media da phangdorakliba wafam singsi da sengthokta ba yada ba wafam sing yorok padaki ngasi ge pawgi mifam si pangthokpani magna bakhatana hai pawsi da phangpirak khibada A Sarda gi Scott masen nomai kapna pada lai kidaba haina palebse khwade ki lebak thebane maram dina bida du da nomai kapna palai kide kapkhibani habasi makha tarakpa pawsi da phonglakhiba phongbai rakhiba pawsing duna su atamak takle thaudok thokpa nimitta imung manung amadi marum mapang kharana Porompat police report tawba sale thaudok adu gi maramda hangsaba matamda makhoi loina zu ngawbana statement amata lawba yadre aibirake adog matau karamna ayog report lai kitapa Bimolchandra amadi Khongintang Baite kakta yu thakminaki aribano Kesa sibu pairiba ayo suspend tawagi matakta court pol lana lamjing naraba honabagi matik chaba CRPC makata FIR pangadabane maramde investigation loidriba aibadi charge thagatriba case amagi detail media da phongdokpa haibase asokba aranba amani amasung prajabo magazine tawnerba honabane charge thagatriba case amagi detail media da phongdokpa haibasi asokba aranba amani amasung prajabo misguide tawnerba honabane aibagi report matungina bit aduda Khogintang Baitena Kulai Tampam da leiba AK-47 rifle lautholaka blank fire tawnerba bol singki haribasi yamna ngakpa wafamne routine santri tawbu matamda rifle natragana pistol gi chamber da live cartridge hapa yade accident jamna thogalle karigumba chamber da maru haptrabadi munnabada kedongeda accidental fire tawroi tawdok adudi thawoina rifle adu kak tawraka kapane clear cut marti I wanna motive puthokna ba hona bagi mahut hathu accident ni ana conclude tawsile haibadi jumlon kairuna badagi tawdok to gi maramda report sing lakhutuna amadi hana makhoi ani ki marakta laina khiba tharumna chingba kari laikhe thidokta basing sina Manipur police manungda communal vice amadi groupism leire absi taglabana authority na masi serious on lafom thoge namida du da Bimolchandra bo hatpada atopa kharasu chenaram loi aingai leite karigumba tangai fadana rifle adugi chamber da guli jawba tarabasu safety case da lok tawduna thamba basi standard procedure ne hariba maram sing asina thokiba thadok adu accident chungna nate ai woduni phongphongna nongmai monnabada soiduna maru amak apthokibani haribasi moi masel kankana bane ai o sindok piyo musung mahaki matakta action lokot piyo aina makatara phongdokhe makatarakba atop pau amadana G20 lusingba Afghan miyam tengbang bagi thabak hengkanaba yana kare European Union na Afghanistan da euro billion amagi tengpang lakthokibaga G20 ki lusing basina Afghanistan da miyoi bagi disaster amutok pathing na bapuna thabak tawmin na baleba kokpada yana kre loina na jambu oriba Italy na Taliban ga wari sana bagi mathau thabat che na pankre miyoi million ni funa electricity fangda bamusung financial system laitaba maram dagi charang na bada lupton leiba da manak lepton leiba amsu yengton leiba se international community ke pandamadu Oiroi aina German Chancellor Angela Merkel na pawmising da aike sahi kun gi lang gi matung da US amsu athai lebak sing gi drop sing na Afghanistan da gi satkharbagi tung da Taliban na amuk khana lenga paikhiba matung da gi lebak asida international gi tengbang thingtana thamlakhi
अवाब तारब मियाम की खुद की पथौ ताबसिंग अमसंग तालिबान बो कीदुन सेन किबा अफगान सिंग लौसिलिबा अफगानिस्तान की जुमलोन बसिंग सेन यावना यूरोपियन यूनियन यूरो बिलियन $1 1.2 wasuk tanu wadi sana ba do ke mateng hena pang ba ki mathok ta ba du ori sana ba atu mi hutwaina tharak libat China ki president Xi Jinping amasong Russia ge president Vladimir Putin janama khoi loinam na yagani haina Italy ki prime minister Mario Draghi aike Yemen rebel sama kontramari sikre coalition Yemen civil war ki akan ba mapam umma oriba marip ki khada nongtak tagi sathaba attacking the Yemen rebel sama kontra hena sikre ana leba ko kunumita Saudi Arabia na lusing ba coalition aduna aike Marib province ki Avdiya district nongtak tagi attack kya mutsa thake awang thangba Yemen da Marib city international sakhang ba Yemen government ga roiba outpost adune Aikona Arabia da hodi Malaysia ki military gari mapanda pantam thamke masuma koi gi sigi ba masing ado Sama kontramari yangani ana official Saudi media na phone kiba coalition statement amada aike Langim yang da maru iba city adu kitamakta haukiba thada amuk nahuna kutok na rakhiba matong dage Iran na ngaklau piba hodi rebel sing amasung military ki mihui chaka chakya sekre Ngarang lebak pupun mit thaudol khiba video statement amada hodi sing adu na makoi city adugi Matai da leire aike thazaba harpa sing masuk khundek mihat pasing mai thiba pira batungda Nagal ke amrum dagi Marib city ki matai sin rebel forcing asi leire ana huang loi Zahiya salina aike Saudi na losing ba military coalition amala sogat pa government adugi mayokta Sia rebel singa thengna ba zahi tarit ki conflict amra Yemen ba mak tagan kre hodi sing adun Yemen ki konung sana pai ki ba lisingani taraga marida kothokna ba engkalaki ba matung dagi mi lising kya sikre amasung million kya lansen han kre Arubida content asigi marmai ba pau khara asi ba pau dam jari ba Manipur local news YouTube channel amade Facebook page asidagi yang biri ba pona ba patha kasari channel asida dom da kanara badi subscribe to video person subscribe to video maraina like and share to subscribe no plama po amuka na thakasari